ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯝꯇꯪ ꯆꯥꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕ ꯃꯣꯏꯁꯤꯡꯁꯤ ꯎꯕꯗꯅꯦ ꯊꯥꯖꯤꯟ ꯑꯗꯨꯝ ꯁꯧꯒꯠꯂꯦ ꯆꯥꯛꯀ ꯆꯥꯔꯣꯏꯗ ꯄꯨꯛꯅꯨꯡꯁꯤꯗ ꯍꯨ ꯑꯣꯏꯅ ꯇꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯇꯣꯝꯕ ꯀꯩꯅꯣ ꯅꯪ ꯅꯪꯒꯤꯗꯣ ꯃꯤ 우시드리브라 ꯍꯥ ꯁꯤꯗ ꯄꯨꯁꯜꯂꯛꯀꯅꯣ ꯆꯠꯂꯣ ꯁꯤꯗ ꯄꯨꯁꯜꯂꯛꯀꯅꯣ ꯀꯩꯗꯧꯕꯩ ꯄꯨꯁꯜꯂꯛꯑꯣꯏꯗꯣꯏꯅꯣ 이때이마가 마가 그리 캐내게 마시리 하이마 걔도 왜 할란데? 다마이되게 가리 생한데 hayeng ꯆꯠꯇꯥꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ 이때는 라이루 깔라니 로라니 잘라미라 ꯆꯠꯈꯤꯕꯗ ꯁꯦꯡꯃꯥꯏꯗꯩ ꯆꯥꯒꯦ ꯇꯧꯕꯅꯦ ꯆꯠꯇꯕꯅꯤꯅ ꯇꯣꯛꯑꯦ 라이시바세 ꯅꯪꯁꯨ ꯇꯧꯕ ꯌꯥꯔꯗꯤ ꯐꯗꯧꯕ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ 사올라가노 ꯅꯪꯅ ꯑꯩ ꯂꯧꯔꯝꯗ꯭ꯔꯕꯗꯤ ꯐꯒꯗꯕ 이마 파붕나 ꯄꯥꯝꯖꯕ ꯕꯥꯃꯣꯟ ꯅꯨꯄꯤ ꯑꯃ ꯂꯧꯔꯝꯂꯕꯗꯤ 이뭉세 ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔ ꯐꯤ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯁꯤ 마, 짝실 없으면 밀어라. 세 너희 싹실 없을 나왔어 ꯑꯩ ꯉꯁꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯔꯣꯏ ꯊꯕꯛ ꯑꯇꯣꯞꯄ ꯆꯠꯂꯨꯗꯧ ꯂꯩꯔꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯊꯦꯡꯉꯝꯃꯅꯤꯅꯦ ꯂꯥꯏ ꯁꯦꯕꯥ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯂꯣꯏ ꯇꯣꯛꯀꯗꯧꯔꯤ ꯂꯥꯏ ꯁꯦꯕꯥꯗꯣ ꯑꯉꯥꯡ ꯑꯃ ꯊꯝꯁꯦꯗꯤ ꯍꯦꯛ ꯌꯥꯗꯦꯗꯣ ꯀꯩꯅꯣꯅꯤ ꯕꯥꯃꯣꯟ ꯑꯣꯏ ꯄꯣꯛꯂꯩꯁꯤ ꯂꯥꯏ ꯁꯦꯕꯥ ꯇꯧꯅꯅꯕꯅꯤꯅꯦ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯒꯅꯦ ꯂꯥꯏ ꯁꯦꯕꯥꯗꯣ ꯈꯔ ꯁꯤꯟꯅꯗꯅ ꯇꯧꯃꯤꯟꯅꯔꯗꯤ ꯊꯕꯛ ꯊꯦꯡꯉꯦꯅ ꯉꯥꯡꯉꯤꯗꯣ ꯍꯦꯛ ꯉꯥꯡꯕꯤꯔꯣꯏꯗꯧꯕ ꯌꯥꯔꯦꯕ ꯈꯣꯡ ꯇꯨꯞꯄꯤꯔꯣ ꯍꯩ ꯑꯃꯨꯛ ꯍꯟꯖꯟꯅ ꯉꯥꯡꯕ ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯤ ꯄꯣꯠꯅꯤꯀꯣ ꯁꯅꯥꯇꯣꯝꯕꯅ ꯅꯨꯄꯤꯁꯤ ꯂꯧꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯂꯩꯅꯥ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯣ 이때이 마tomta ꯂꯥꯏ ꯁꯦꯕꯥ ꯇꯧꯕꯁꯦ ꯋꯥꯔꯝꯒꯅꯤ ꯇꯥꯃꯣꯁꯨ ꯂꯥꯏ ꯁꯦꯕꯥꯁꯤ ꯌꯥꯎꯅꯕ ꯇꯧꯕꯤꯌꯨ ꯅꯪ ꯉꯥꯡꯒꯤꯗꯨ ꯀꯩꯅꯣ ꯑꯩꯅ ꯇꯧꯅꯤꯡꯗꯕꯗꯒꯤ ꯇꯧꯈꯤꯗꯕ꯭ꯔꯣ ꯁꯤꯕꯣ ꯅꯪ ꯂꯧꯔꯛꯑꯦꯅ ꯄꯥꯕꯨꯡꯅ ꯂꯥꯏꯅꯤꯡ ꯆꯪꯕ ꯌꯥꯗꯦꯅ ꯊꯤꯡꯈꯤꯕꯗꯒꯤ ꯇꯧꯕꯤ ꯋꯥꯅꯤ ꯀꯥꯎꯔꯕ ꯀꯩꯅꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯅꯤꯗ ꯑꯃꯨꯛꯇꯪ ꯏꯃꯥꯗ ꯍꯥꯏꯖꯔꯒ ꯂꯥꯏ ꯁꯦꯕꯥꯁꯤ ꯌꯥꯎꯅꯅꯕ ꯇꯧꯁꯤ ꯑꯩꯁꯨ ꯇꯥꯃꯣꯗ ꯂꯩꯔꯝꯗꯥꯏꯗ ꯍꯛꯊꯦꯡꯅꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯈꯤꯕꯅꯤ ꯃꯗꯨꯃꯛꯇꯤ ꯉꯁꯤꯗꯤ ꯑꯣꯏꯗ꯭ꯔꯤꯗꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯣꯏꯅ ꯉꯔꯥꯡ 이슈ꯗꯨꯕꯨ ꯄꯔꯥꯄꯔꯥꯞꯅ ꯕꯣꯔꯗꯤꯡꯗ ꯊꯝꯖꯜꯂꯨꯔꯤꯗꯨꯕꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯇꯧꯕꯗꯣ 아다 ꯑꯗꯨꯝ ꯊꯝꯗ꯭ꯔꯕꯁꯨ ꯅꯨꯡꯇꯤꯒꯤ ꯊꯤꯟꯇꯣꯛ ꯊꯤꯟꯖꯤꯟ ꯇꯧꯁꯤꯕ ꯔꯥꯖꯤꯌꯥ ꯏꯃꯥ ꯑꯁ 아다 ꯊꯝꯕꯅ ꯐꯔꯦꯅ ꯊꯝꯅꯔꯤꯕꯅꯦꯃꯤ ꯃꯥ ꯃꯊꯟꯇ ꯅꯠꯇꯦ 아다 ꯂꯩꯔꯤꯗꯣ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯃꯤꯒꯤ ꯁꯤꯡꯈ꯭ꯔꯕ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ 아다 ꯂꯩꯔꯤꯗꯣ 이마ꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯏ ꯃꯃꯥꯗꯁꯨ ꯐꯥꯎꯔꯤꯕ ꯑꯗꯣ ꯅꯣꯡꯃꯒꯤꯅꯦ ꯈꯔ ꯁꯨꯝ ꯀꯥꯎꯔꯛꯀꯗꯧꯅꯤ ꯈꯔ ꯁꯨꯝ ꯀꯥꯎꯔꯛꯀꯗꯕ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯅꯤꯌꯦ ꯅꯨꯡꯉꯥꯏꯇꯦꯅꯦ 이슈ꯗꯣ ꯅꯨꯡꯁꯤꯅꯦ ꯅꯨꯡꯁꯤꯌꯦ 이슈ꯗꯣ ꯅꯨꯡꯁꯤꯔꯛꯑꯦ ꯆꯥꯔꯦ ꯇꯨꯝꯃꯦ ꯏꯃꯥꯒꯗ ꯁꯨꯝ ꯂꯣꯏꯅꯕꯗꯨꯗ ꯏꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯖꯥꯠꯅꯤ ꯅꯍꯥꯟꯗꯒꯤꯅꯦ ꯑꯩꯉꯣꯟꯗ ꯑꯥꯗ ꯊꯝꯒꯨꯝꯁꯦꯅ ꯉꯪꯉꯤꯕ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯅꯦ ꯑꯗꯨꯝ ꯐꯖꯒꯗꯧꯅꯤ ꯑꯗꯨꯝ ꯀꯥꯎꯖꯈꯤꯅꯦꯕ ꯑꯗꯣ ꯀꯩꯗꯧꯔꯦ ꯍꯟꯗꯛ ꯃꯔꯛ ꯊꯦꯡꯅ ꯍꯟꯖꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯈꯔ ꯉꯟꯅ ꯍꯟꯖꯤꯟꯕꯤꯔꯣ ꯌꯥꯔꯦ
ꯔꯥꯖꯦꯟꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯃꯥ ꯍꯜꯂꯛꯄꯗꯅꯦ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯑꯣ ꯃꯉꯣꯟꯗ ꯋꯥꯔꯛꯀꯗꯕ ꯈꯔ ꯂꯩ ꯀꯨꯏꯊꯈ꯭ꯔꯕꯗꯤꯅꯦ ꯐꯔꯣꯏꯗꯧꯔꯤꯕꯅꯤꯀꯣ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯍꯜꯂꯛꯏꯕꯁꯦ ꯃꯥꯅ ꯀꯨꯟꯐꯝ ꯑꯃ ꯂꯩꯌꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏꯕꯅꯤ ꯋꯥꯁꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅꯁꯨꯅꯦ ꯃꯉꯣꯟꯗ ꯀꯥꯡꯊꯣꯛꯎꯅꯨꯀꯣ ꯏꯃꯥꯅꯦ ꯅꯤꯡꯊꯤꯅ ꯊꯦꯝꯃꯒ ꯍꯥꯏꯒꯦ ꯐꯅꯤ ꯏꯃꯥ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯏꯇꯩꯃꯅ ꯌꯥꯔꯣꯏꯗꯧꯕ ꯊꯕꯛ ꯈꯔ ꯇꯧ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯃꯤꯅ ꯌꯥꯝ ꯍꯥꯏ ꯀꯩ ꯊꯕꯛꯅꯣ ꯀꯔꯤ ꯑꯣꯏꯔꯨꯅꯦꯒꯦ ꯅꯨꯄꯤ ꯀꯣꯏꯕ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯌꯨꯝꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯅꯅꯕ ꯁꯤꯜꯂꯤꯅꯤꯅꯦ ꯊꯅꯥꯅꯤꯗꯅ ꯃꯗꯨꯅ ꯏꯇꯩꯒꯤ ꯋꯥꯅꯤꯗꯅ ꯃꯤꯉꯣꯟꯗꯒꯗꯤ ꯍꯥꯏꯕꯤꯔꯨꯅꯨꯀꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯗꯣꯛꯑꯦꯅ ꯑꯃꯨꯛ ꯍꯥꯏꯈꯤꯅꯤ ꯇꯥꯃꯣ ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯟꯕꯤꯔꯛꯄꯁꯦ ꯌꯥꯝ ꯂꯥꯟꯖꯥꯠꯅꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯏꯃꯥꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯇꯥꯃꯣꯅ ꯕꯥꯃꯣꯟ ꯑꯣꯏꯖꯔꯕꯁꯨ ꯑꯩ ꯂꯧꯔꯛꯄꯗꯒꯤ ꯂꯥꯏ ꯁꯦꯕꯥ ꯆꯪꯍꯟꯗ꯭ꯔꯕꯅꯤꯅ ꯏꯇꯩꯗꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯅꯪꯅꯔꯛꯇꯕ ꯅꯨꯃꯤꯠꯇꯗꯤ ꯉꯥꯡꯕ ꯆꯩꯕ ꯁꯧ ꯁꯧ ꯂꯥꯎꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ 이내미 이꾸기 세바 ꯇꯧꯗꯅ 이쿠ꯠ ꯆꯥꯕꯤꯗꯅ ꯆꯥꯛꯁꯪꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯉꯛꯈꯤꯒꯗ꯭ꯔꯥ ꯎ ꯈꯔ ꯂꯧꯒꯦꯅ ꯍꯥꯏꯅꯔꯝꯕꯅꯤꯅꯦ ꯆꯥꯛꯁꯪꯁꯤ ꯇꯪꯈꯥꯏ ꯈꯥꯅꯅꯕ ꯃꯗꯨꯃꯁꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣ ꯆꯥꯛꯁꯪ ꯇꯪꯈꯥꯏ ꯈꯥꯕꯕꯨ ꯀꯩꯅꯣ ꯈꯤꯇ ꯇꯞꯅ ꯍꯥꯏꯕꯤꯌꯨꯕ ꯈꯟꯅꯕ ꯍꯧꯕ ꯑꯣꯏꯅ ꯊꯣꯛꯑꯅꯤ ꯆꯥꯛꯁꯪ ꯑꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯉꯝꯕ ꯀꯥꯟꯗ ꯑꯃ ꯁꯥꯔꯁꯦ ꯄꯥꯕꯨꯡꯅ ꯉꯟꯅ ꯁꯤꯈ꯭ꯔꯤꯗꯨꯁꯨ ꯑꯩꯅ ꯅꯪ ꯂꯧꯕꯗꯒꯤꯅꯦꯅ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯅꯪꯕꯨ ꯃꯣꯏꯅ ꯑꯃꯥꯡꯕ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯁꯥꯒꯤ ꯚꯥꯞꯇ ꯂꯩꯈ꯭ꯔꯦꯗꯅ ꯈꯤꯠꯇꯣꯛꯄꯤꯔꯣꯕ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯇꯣꯏꯅꯣ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯊꯣꯏꯕꯤ ꯕꯕꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯣ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯍꯩꯈꯥ ꯂꯩꯔꯛꯄ ꯀꯥꯎꯅꯤꯀꯣ ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯝ ꯀꯥꯎꯗꯣꯏꯅꯣ ꯁꯣꯔꯥ ꯊꯦꯡꯅ ꯆꯠꯄꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯅꯦ ꯅꯠꯇꯦ ꯑꯁꯣꯏꯕ ꯍꯥꯏꯗꯨ ꯐꯪꯂꯛꯑꯕ꯭ꯔꯣ ꯃꯦꯟꯆꯧꯒꯤꯗ ꯂꯩꯔꯝꯗꯗꯅꯅꯦ ꯔꯥꯅꯤꯒꯤꯗ ꯑꯃꯨꯛ ꯀꯥꯏꯔꯨꯔꯕ ꯍꯣꯏ 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 ꯏꯅꯥꯎ ꯅꯣꯡꯃꯪꯈꯥ ꯃꯄꯥꯟꯁꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯊꯣꯡꯒꯥꯟꯗ ꯌꯣꯜꯂꯝꯃꯦꯅ ꯂꯩꯔꯛꯏꯕ ꯍꯣꯔꯦꯟ ꯀꯥꯡꯍꯧ ꯉꯧꯔꯛꯀꯦ ꯆꯥꯃꯤꯟꯅꯁꯤꯀꯣ ꯏꯆꯦ ꯑꯩꯗꯤ ꯆꯥꯕ ꯐꯔꯝꯗꯧ ꯃꯥꯟꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯈꯥꯃꯨꯛ ꯇꯥꯗꯣꯔꯕꯣ ꯐꯔꯦ ꯐꯔꯦ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯈꯜꯂꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯆꯦ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯑꯇꯩ ꯅꯠꯇꯦꯗ ꯏꯃꯥꯒ ꯅꯣꯏ ꯅꯇꯩꯒꯅ ꯄꯦꯟꯗꯗꯅ ꯄꯉꯥꯡ ꯉꯥꯡꯖꯔꯤꯕꯁꯤꯡꯁꯦ ꯅꯪ ꯁꯥꯎꯗꯅꯕ ꯍꯣꯠꯅꯧꯀꯣ ꯏꯆꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯖꯔꯕꯅꯤ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯁꯦ ꯃꯅꯨꯡ ꯌꯥꯝ ꯀꯟꯕꯅꯤ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯜꯂꯨꯀꯣ ꯏꯆꯦ ꯈꯪꯗ꯭ꯔꯦꯗ ꯏꯟꯗ꯭ꯔꯥꯅꯤ ꯑꯩꯁꯨꯅꯦ ꯅꯣꯏ ꯅꯇꯩꯁꯦ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯕꯨꯅꯦ ꯏꯆꯥ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯍꯦꯛ ꯈꯟꯊꯔꯨꯕꯗ ꯊꯃꯣꯏꯁꯦ ꯐꯥꯊꯗꯅ ꯂꯩꯖꯔꯕꯅꯤ ꯏꯆꯦ ꯍꯣꯡꯉꯛꯏꯕ ꯁꯃꯥꯖꯁꯤꯗ ꯑꯃꯥꯡ ꯑꯁꯦꯡꯒꯤ ꯊꯕꯛꯁꯤꯁꯨ ꯁꯨꯝ ꯍꯟꯊꯖꯔꯛꯀꯅꯤ ꯅꯪꯒ ꯑꯩꯒꯅ ꯌꯨꯝꯁꯤ ꯄꯨꯍꯧꯒꯗꯧꯔꯤꯕꯅꯤ ꯏꯅꯥꯎ ꯅꯠꯆꯗꯦꯗ ꯁꯥꯔ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯥꯔꯒ ꯗ꯭ꯌꯨꯇꯤ ꯇꯥꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯕꯅꯤꯗ ꯁꯥꯔ ꯑꯁꯦꯡꯕꯒꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯏꯪꯒꯤꯠꯇ ꯗ꯭ꯌꯨꯇꯤ ꯆꯠꯄꯁꯦ ꯃꯁꯤꯗꯤ ꯀꯥꯟꯅꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯔꯗꯤ ꯍꯦꯛꯇ ꯐꯪꯉꯦ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯇꯦꯂꯤꯐꯣꯟ ꯑꯃ ꯍꯦꯛꯇ ꯂꯥꯛꯑꯝꯕꯅꯤꯅꯦ ꯀꯅꯥꯒꯤꯅꯣꯅꯦ ꯁꯥꯔꯒꯤ ꯑꯃꯗꯨꯒꯤ ꯒꯤꯇꯥꯒꯤ ꯃꯥꯒꯤ
ꯀꯌꯥꯝ ꯀꯨꯏꯔꯦ ꯄꯨꯡꯈꯥꯏꯃꯨꯛ ꯑꯣꯏꯔꯅꯤ ꯂꯩꯇꯦꯗ ꯍꯥꯏꯈ꯭ꯔꯣ ꯆꯍꯤ 2 ꯁꯨꯔꯦꯗꯅ ꯀꯣꯏꯔꯛꯏꯁꯦ ꯄꯣꯛꯄ ꯌꯥꯔꯦ ꯍꯥ ꯑꯃꯃꯨꯛ ꯌꯦꯡꯉꯁꯤꯅꯦꯀꯣ ꯍꯣꯏ ꯍꯣꯏ ꯁꯥꯔꯒꯤ ꯋꯥꯔꯤꯁꯤꯗꯤ ꯐꯩ ꯁꯤꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯍꯣꯏ ꯁꯦ ꯅꯣꯏ ꯆꯥꯛꯁꯤꯗ ꯂꯩꯔꯁꯦ ꯔꯥꯅꯤꯌꯥ ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯌꯦꯡꯉꯣꯏ ꯏꯃꯨꯡ ꯑꯁꯦ ꯅꯪꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯦ ꯃꯆꯣꯏ ꯇꯥꯔꯦꯗꯣ ꯏꯆꯥ ꯅꯨꯄꯥ 2 ꯈꯛ ꯂꯩꯕꯗ ꯅꯪꯅ ꯌꯦꯛꯅꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩꯗꯣ ꯃꯧ 2 ꯂꯩꯕꯗ ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯠꯂꯕ ꯅꯪꯅ ꯂꯦꯝꯖꯥ ꯆꯥꯕ ꯏꯃꯥꯈꯣꯏꯁꯨꯅꯦ ꯉꯝꯗ꯭ꯔꯦ ꯋꯥꯔꯦꯅꯦꯍꯦ ꯑꯗꯨꯅ ꯅꯪ ꯅꯄꯥꯝꯗ ꯆꯠꯂꯣ ꯃꯗꯨꯗꯗꯤ ꯇꯥꯛꯄꯤꯒꯅꯨ ꯏꯃꯥ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯅꯣꯝꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯅꯣꯝꯖꯔꯤ ꯕꯦꯝꯃ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯈꯪꯖꯗ꯭ꯔꯦꯅꯦ ꯅꯪꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯦ ꯕ꯭ꯔꯥꯍ꯭ꯃꯟꯒꯤ ꯏꯃꯨꯡꯅꯤꯅꯦ ꯅꯈꯨꯠ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯁꯣꯛꯅ ꯄꯅꯕ ꯐꯥꯎ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯀꯥꯎꯔꯦꯅꯦ ꯅꯪꯅꯦ ꯅꯈꯣꯡꯅ ꯊꯣꯡꯅ ꯆꯠꯍꯧꯔꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯁꯣꯏꯗꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯇꯥꯔꯦ ꯏꯃꯥ ꯈꯥꯝꯕ ꯉꯝꯃꯔꯣꯏ ꯑꯩꯒꯤꯁꯦ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯑꯕꯅꯤ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯎꯡꯉꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯌꯣꯡꯆꯥꯛꯁꯦ ꯍꯌꯦꯡꯗꯤ ꯅꯣꯏꯗ ꯈꯔ ꯄꯤꯔꯨꯁꯤ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦꯅ ꯄꯥꯎ ꯄꯤꯔꯛꯑꯦ ꯍꯪꯕ ꯆꯠꯄꯗ ꯄꯤꯔꯝꯃꯁꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯄꯗꯒꯤ ꯑꯩꯗꯤ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯅ ꯆꯥꯛꯁꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯄꯤꯔꯝꯃꯤꯔꯥ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯏꯃꯨꯡꯁꯤꯗ ꯂꯩꯕꯁꯦ ꯌꯨꯝꯁꯤꯒꯤ ꯑꯀꯥꯏꯕꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕꯅꯤ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯊꯥꯗꯣꯛꯄ ꯄꯥꯝꯗꯕꯅꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯕꯅ ꯑꯣꯏꯕ ꯌꯥꯔꯛꯇꯦ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ ꯑꯩꯕꯨ ꯃꯤꯅꯦ ꯈꯟꯕꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ ꯈꯪꯉꯦ ꯆꯥꯛꯁꯤ ꯄꯥꯏꯌꯣ ꯆꯥꯛꯁꯤ ꯄꯥꯏꯌꯣ ꯆꯥꯛꯁꯤ ꯑꯩꯅ ꯄꯥꯏꯌꯣꯗꯤ ꯄꯥꯏꯌꯣ ꯏꯃꯨꯡꯁꯤ ꯑꯃꯥꯡ ꯑꯁꯦꯡ ꯌꯥꯝ ꯈꯥꯏꯔꯦꯗ ꯄꯥꯏꯌꯣ ꯑꯃꯥꯡ ꯑꯁꯦꯡ ꯀꯜꯂꯦꯗ ꯏꯃꯨꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝ ꯆꯠꯇꯤ ꯍꯦꯛ ꯌꯦꯡꯗꯅ 이마가 바쁜 거는 망이 생이 하는 게 그냥 하거든. 이마는 나무 내내 간방 감듯이 거리기노. 마세 아이를 볼고 나무는 빈데 이마. 마부 이마는 뭐 밤새로 하시 좀로. 시를 작아담네. 작성이를 작아담네. 낭기 미네 더. 아. 가도 보기 후이 호동 도나 마부는 다 뭐 밤다 동안 짜도이노. 짝짝쿵 뜸 짜시라이도 무엇이 우부대네 터진 놈 쳐볼래 짝까 짜로이다 호몽시다 후오이는 나도 서럽구디 Tomba, kayo nang angito ah. Nangito may usit bro. Ha? Sip salakano. Jalo sip salakano. 가도 왜 부실러 이노? 이때 이마가 마가 가리켜내게. Masih di. 에이 산도 봐 낭도 시키더니 낭도 돌시 미 우시들 봐 응? 이마나 밤디 야디 이거 타박시대 낭나 칼라가 한날로 돌시 시키더니 너 봐. 낭나 하이브 수라미 인들 시키더니 놈이 낭 마기 학간데 이마시 우시 낭 다시 한돌이네. 하? 낭나 밥 시험 따듯이 시키더니 뭐. 하? 낭 학때 묵지 또 이러면 두가이 돌이네 낭나. 하? 가르치노. 나 시내 뿌려막 두가는 먹게 이. 그러기노 마야암다 마고 숙담 드리고 드리시보. 마수 미래 사선금다 너희는 나만 보러 보냈디에
ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯆꯥꯛꯈꯨꯝꯁꯦ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕꯅꯦ ꯃꯁꯤꯗ ꯆꯥꯛ ꯆꯥꯕꯒꯤ ꯍꯛ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯌꯦ ꯏꯃꯥꯒ ꯇꯥꯃꯣꯒ ꯏꯇꯩꯃꯒꯅ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯎꯕꯤꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯎꯕꯤꯔꯤꯁꯤ ꯀꯔꯤꯅꯣꯕ ꯅꯪ ꯃꯁꯛ ꯃꯁꯛ ꯀꯩ ꯇꯥꯃꯣꯅ ꯉꯥꯡꯉꯝꯕꯅꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ Baba lae. ꯅꯅꯥꯎ Sakti sabirawa. ꯈꯔꯗꯤ ꯆꯥꯔꯦ ꯂꯩꯔꯤꯕ꯭ꯔꯣ Lady. Ihe. Ikaw bukaw. Itay laambane. Khangdana ko ithi thiura zatnidana. ꯀꯩꯗꯧ ꯂꯩꯕ ꯃꯥꯗꯤ Ada lainabala oye. Imanasu angangsingsi yam uningi. ꯁꯤꯗ ꯂꯩꯔ ꯂꯥꯛꯑꯣꯅ ꯍꯥꯏꯁꯤ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯈꯤ Kari shukumkide. ꯀꯔꯤ ꯈꯨꯝꯗ꯭ꯔꯤꯕ ꯊꯤꯅ ꯉꯥꯡꯈꯤ ꯌꯥꯗ꯭ꯔꯣ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯪꯕꯨ ꯐꯨꯍꯟꯒꯦ ꯍꯥꯏꯔꯤ ꯑꯣꯏꯔꯤꯅꯤ ꯑꯩ ꯆꯠꯂꯒ ꯇꯧꯏ Kaino habiribadubo. Pumna makawthokpikhrose. Lao. Saktum chabiraro. ꯊꯣꯏꯕꯤ ꯂꯥ राधा राजेंदुबो इंद्रानीदु उनरईगे हाइब्रो उन्नरए हाय इमा कनागिदने येने मखोइना लेरिबदुबो इंद्रानी की ममा की मपामदो कनामता लेबिनबा लेतदना मोइना लेबो ओर माले इमा माबो सिदा लेरसि लाओना हाइरमदबा जालो इंद्रानी दो यानिंगदा माले वा अमता खुमदे हाय पंगिदको इशुसिंग अदुगी खनबगी वानिने फरे फरे 이태마! 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 Haima. Hemanta. Gari hala bro. ꯑꯩꯗꯤ ꯉꯔꯥꯡ ꯇꯥꯃꯣꯒ ꯆꯠꯇ꯭ꯔꯦ ꯑꯇꯣꯞꯄ ꯒꯥꯔꯤꯗ ꯆꯠꯂꯦ ꯑꯗꯣ Kaidawrage. ꯇꯥꯃꯣꯒꯤ ꯒꯥꯔꯤꯗꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯤ Ha. Noi tamudi. Sokbro. Hayo. 이때마 ꯑꯍꯟ ꯈꯔꯒ ꯃꯣꯛꯇꯒꯤ ꯂꯧꯔꯨꯅꯕ ꯇꯧꯁꯤ Kari haiba. Nakoi tamobo. इमागी चना तोबा दोंगने निंगम गित्रे दा कोई बुङो इमाना पेंदे दा कोई बुङो नसाने सिगा करम माने ताउ दौरि बनो इमाई बम खंदे इमागी चना तोबा इमागी चना तोबा नंगी पुंची जिते लु तमखरो बोइदे को इंद्रानी का अंगांगनी दुगदी सिदा पुसन बिबना फगदरा खले इमा चना तो मन यारम दे आइदना मानबु यारकद्रो खंद्रे
ꯔꯥꯖꯦꯟꯒ ꯅꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯇꯧꯔꯣ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯐꯪꯗꯅ ꯑꯩꯅꯅꯦ ꯊꯤꯅ ꯆꯩꯕꯤꯈ꯭ꯔꯕ 이마기 전화 좀 봐. 남미가 거기 인드라니 걸려 되나? lamsangdagini 오빠 남미 가. laite 응 들리브라. lay madu hangbagi kanaba karima 에이 나 깡는 나가 또 깐게 놓아 봐. 나가 이거 시트리브라. 응. 너희 그 맘마 팜 마랑 캉다 봐. aigi maramda kari khangbiduna wafamdu pallibano sargi wahangdo adum sathabiyo 방금 말 지금 안 깨나? yankai 양케. 아니 너 나가 혹시 또 이제. 어이. 나나 봐라. 응. 아니 너 혹시 또 봐. hingnabani 마도 푸는 막기 바꾸네. 나가. ನಂಗಿ ತಬಕ್ಸಿಗೆ ಮರಿಲಿ ನಾವು ಮಿಷನ್ ಕನ ಕನ ನಾಯು kanamtaga mari lenade ರಶೀದ್ ತಿನ್ನುನೆ ಅದುದಿ ನನಗೆ ಪುಚ್ಚಕ ನಾದ ಸಿದ್ದೋರಿ ಬಾ madusu ai khangjedri 강들 해도 오야 강들 해도 오야 봐 아이네 그나다 시ದ್ದೋರಿ ನಾವು ai khangjedaba sing handaki sina aigi ahanbane 하나 그더러미 hajira surame ꯑꯁꯨꯛ ꯐꯠꯇꯕ ꯂꯝꯕꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯕꯣ ꯃꯁꯛ ꯑꯦꯔꯥ ꯄꯪꯊꯤ ꯊꯤꯕꯁꯨ ꯃꯥꯟꯗꯦ kari haiba amuktaga haibiyo ꯍꯣꯏ ꯀꯩꯅꯣ ꯄꯤꯅꯣꯃꯤꯁꯤꯕꯣ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯅꯊꯤꯕꯣꯡꯗꯣ ꯄꯨꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯅꯪ ꯅꯁꯥꯒ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯖꯕꯁꯨ ꯌꯥꯏ ꯍꯥ ꯀꯔꯤꯒꯤꯅꯣꯃꯤ ꯅꯪꯅ ꯅꯁꯥ ꯅꯊꯟꯇ ꯃꯥꯡꯖꯕꯇ ꯅꯠꯇꯅ ꯁꯃꯥꯖꯁꯨ ꯃꯥꯡꯂꯣꯝꯁꯤꯜꯂꯤꯁꯤꯕꯣ thibong pubinaba kanasu laite aduga aina adomda pubiyosu haijakide chathabam thokpa adum chathabiyo 그야 그야 긍진노니 에이 너희고 미싱 지내니네 레박시 살아 살리세 năng tàu thà bác sĩ đàn đi kem cháu không ra ai bục cái số lượng tiền khăn ba na sagi giật gieng đó ba ai đi mà pu pan đó ba nói cũng mất sinh gì đấy lăng này đó bắt đã bắt ta đông adom darka laibidagi hena ngangbira male aduga amna takbidrabasu pifam thokpa dandido adum pibiyo iralgini masidagi hen badandi kayam ira laitana phangpham thoktana punsi sida kayara phanglaklabani Namai kamu tidak ada, namai kamu tidak ada. सर इंस्पेक्टर गोपाल की मैसेज में थूबनी ना Sarai, yang ini. सर कनारोसिबो मसक्सिदी याइनेदबो Hei, kenapa mau tahu kenapa? Chalo ya nih chalo. Mahakpo, angang ani doon na soy tanang ayram gani. Mahak na sirak pangkrabati, angang ani doon na kari uyaw pa. phangum thokpa dandido pibiyo dandi pibiyo Dandi.